चुराचांदपुर डिस्ट्रिक्ट की थानलोन सब डिवीजन के मनुंग चंद लेबा लेजांग फाइदा चाही नौरीबे वाखल मिमानदबी नुपी मचा मा सखंगदब सिंगना रेप तौरब मतों हातोकलगा थमलमने हाइदे नॉर्थ ईस्ट लाइव टीवी की रिपोर्ट मना हाई ममांग थादगी हौजिक फावबदा थौदोग असी थारगा चुराचांदपुर डिस्ट्रिक्ट चाही नौरीबी नुपी मचा सिंग रेप तौरगा हातोकलंबगी थौदोग पुन्ना मरी सुबने नुपी मचादो ngarang leijang faida sing chanba chatkhibadagi halaktre haiduna imung manungi miyoi singna thirubada mahaki thawai yaudraba hakchang hoina phangba ngamkhibane mahaki hakchang ado mahakna chaluba sing mapul adugi manakta taduna leiramba thengna rakhibani haire ningsingba yabadi Churachandpur district ta tha asigi maridasu masagi chahi tara khakta makai ri nupi macha ma nupa macha mana rape tawrambagi thodok thokrabane haukiba march dasu masagi chahi mapal khakta makai ri nupi macha ma Churachandpur district ta hangba relief camp amagi manakta thawai yaudaba hakchang oina taraga leiramba thengnakhibane laikhidrabi nupi macha adugi hakchangi ngaksamda sokpagi dakpham kaya leirambaga loinana hakchang adugi mafam kaya da I teiramba thengnakhibane thodog aduga mari leidana laikhidrabi nupi macha adugi imung manungi miyoi sing amade Jomi Mothers Association yaukna tongan ba CSO kaya na phongdorakpagi matung inna nupi macha adu rape tawraba matung da hatoklambani haikhibane Churachandpur district ta chahi nauribi nupi macha kaya mathang rape tawraga hadoklambagi chang hengalakpa asina hauzik nungdang ningai oiba phibam amada leire haina so report aduna makha tari